Mayam, good morning. Hare Krishna. Mayam bu Mongol natana welcome to Jari Mayam Shishu. Mayam Mayam from the video Mayam Tanjaga Mayam. Ado ano wish na kana gumjaw mataragadi Mongol natachinin Shibu light to Bramus to Mrs. to Mayam. I was a Kasar Chindung Kaida Sorat Hamasali, Haji Jirunda the lady, Kasargi, Chiri Bajar, Ko, Yalabinasi, Suborak Sole, Suborang Pan Fajabaniam Jung, Boragi Sinche, Sigafiri later, Virako Jabiri Sule, Nunduri. Gari ini ada. Siapa itu dah sekali dah siap. Driver ni siap lagi tu. Mana sih gaji apa driver tu? Mana itu? Yang jam macam ni pun yang sembel sembel. Ada cuma yang ada ya. Yang apa? Kalau dah pun yang sana ni halaman yang apa? So, itu macam mana tu yang kamu dengan itu yang ada. Di depan naik apa? Jangan bagi apa? Yang apa apa saja. Ada yang dalam yang dia apa? Itu ada berapa yang. So, itu wah, itu dia wah dah. So, I Mayam ay kawala lagtan na ko hojik ay lambi da chapa hore ay chaliba lambi si kano man marulong ba mutani ko marulong ba ko ko kangu to mo gi leire mutani si mayam ado sigi chakhalagani ko ay na ko gi kasa rupa bari kaina phangdo phando ado ay hoji gari thora bani na ai thau na ne sagi mo gi marak se jam phajab hai tare Sagi gai thok thona mogi panwapan sinje lambi chikana yana phajaba yan thungba mosam aduna aina video logjabani mayam dum jeng chiko se mogi marolombogi lambi mogi ta ta meti ta do swa chi marolom ta mam de chali asini asi moina ko kasada kasada hathira haira khangare mayam ko hathira mayang haira khangai anh này bây giờ sẽ cái chắc là gầnนี้เพราะว่าข้าลูกบารีกันนะตัวdùng diên cái xe làm gì đúng để cho nó dùng cái thứ mà diên này nó gầy thầu rồi đấy diên hay ba mình mà trai ba gầy mà thôi cái sẽ phải là cái này bạn mấy em dùng này phải ra này qua hơi làm sẽ dùng xí bên ăn cái school sẽ lấy diên nó phải ra upon upon mấy em sẽ mấy em ấy thì bây giờ cái film shooting cái tàu rồi đi mấy em đúng ngày này có film shooting cái tàu đi đúng ngày đâu mà liền không sẽ adugadi rupa bari phangani myam ko rupa bari phangaga adugadi kare rupa bari phangaga dei marak kam ka hau kra phangani do lo daga ni jinglong la kai na do jinglong la kai de ne ina chari ba kat ma si su myam ko siga mo ni siam je myam de bodi gari se lambi jo mo le ro ite aduna gai chapa khaw ale ne se lambi direct sunai phau wi dul myam se lambi se làm phải giờ này mấy em dùng scenario mấy em sẽ asi cái gì mà thì ra cái mà smart căng u ta bớt rồi đấy sẽ cái bà đi hậu rồi này có anh tới đây chúng em bà đi hậu rồi sẽ có chỉ là mới hậu rồi không sẽ cái hậu rồi đấy em sẽ lúc bà đi hậu rồi anh sẽ lúc bà đi hậu rồi chúng em sẽ cái sao lúc bà đi hay là khăng này mấy em anh mỗi tuần đó chú kêu vào lấy lúc bà đi này có Bari khawa dun chalaga na lambi se koi ba hai tara sine kha samba aduna ni aduna ji rupa bari khawa bari kaure mayam sini adu rupa bari ki marak meti chapam se nam ko lambi se kitang ngai te aduna ai mobile se video nga tang le ke mayam aduga lambi se langkhalaga ai to makha lambi se moi khata lambi se halaga ne makha video lo jage mayam ngai bisi rồi, tụi nó xem không chỉ làm cái gì, tụi nó số nó chụp cái lên đi
ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯕꯗꯣ ꯀꯁꯥꯔ ꯑꯅꯨꯋꯥ ꯂꯨꯄꯥ ꯃꯝꯕꯤ ꯕꯣꯔꯥꯛ ꯂꯨꯄꯥ ꯃꯝꯕꯤ ꯀꯥꯏꯅꯅꯦ ꯑꯗꯣ ꯁꯤ ꯂꯨꯄꯥ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯗꯤ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯂꯣꯏꯅ ꯃꯁꯛ ꯈꯪꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯑꯅꯨꯋꯥ ꯂꯨꯄꯥ ꯃꯝꯕꯤ ꯀꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯨꯄꯥ ꯃꯝꯕꯤ ꯌꯥꯝ ꯍꯥꯎꯔꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯂꯝꯕꯤꯁꯤ ꯁꯨꯝ ꯐꯖꯕꯗꯨꯒꯅꯦ ꯁꯨꯝ ꯂꯧꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯒꯥꯔꯤ ꯊꯧꯅ ꯁꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣꯁꯤꯀꯣ ꯐꯖꯕ ꯑꯝꯇ ꯎꯔꯒ ꯃꯌꯥꯝꯅꯁꯨ ꯁꯛ ꯈꯪꯗꯕ ꯒꯨꯟ ꯈꯪꯗꯕ ꯀꯌꯥ ꯂꯩ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯅꯅꯦ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯂꯧꯕꯅꯤ ꯃꯌꯥꯝ ꯖꯥꯎ ꯆꯠꯂꯤ ꯁꯤ ꯃꯔꯨ ꯂꯣꯝꯕ ꯑꯝꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯇꯥꯔꯅꯤꯡ ꯆꯪꯐꯝ ꯃꯐꯝ ꯌꯧꯔꯦ ꯁꯥꯏꯗ ꯈꯤꯇꯪ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯃꯈꯥꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯖꯒꯦ ꯃꯌꯥꯝ ꯂꯩꯀꯥꯏ ꯆꯪꯒꯗꯧꯔꯦꯀꯣ ꯁꯤ ꯃꯣꯏ ꯍꯥꯎ ꯇꯥꯕꯤ ꯍꯥꯏ ꯈꯪꯖꯩꯅꯦꯀꯣ ꯍꯥꯎ ꯇꯥꯕꯤ ꯌꯧꯔꯦ ꯁꯤ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯀꯥꯡꯈꯠꯂꯒꯅꯦ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯆꯪꯐꯝ ꯌꯧꯔꯅꯤ ꯂꯝꯕꯤꯁꯤꯁꯨ ꯐꯖꯕꯅꯤꯅ ꯁꯤꯁꯨ ꯐꯥꯔꯦ ꯍꯥꯟꯅꯗꯤ ꯂꯝꯕꯤ ꯌꯥꯝ ꯐꯔꯝꯗꯦ ꯀꯆꯥ ꯔꯣꯗ ꯌꯥꯝ ꯂꯝꯕꯤ ꯌꯥꯝ ꯐꯖꯔꯅꯤ ꯂꯝꯕꯤꯁꯦ ꯑꯗꯨꯅ ꯁꯦꯟꯐꯝꯁꯦ ꯃꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯎ ꯋꯥ ꯍꯧꯔꯤ ꯃꯌꯥꯝꯁꯦ ꯐꯖꯕꯅꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯁꯤ ꯍꯥꯎ ꯇꯥꯕꯤꯅꯤ ꯁꯤ ꯆꯠꯂꯒꯅꯤ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯐꯪꯒꯗꯣꯏꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯇꯝꯗꯤ ꯊꯦꯡꯉꯒ ꯄꯨꯡ 8 ꯇꯥꯔꯛꯀꯗꯧꯔꯦ ꯏꯁꯩꯒꯤ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯐꯖꯃꯟꯒꯤꯅ ꯁꯨꯝ ꯂꯧꯕꯅꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯁꯨꯝ ꯂꯧꯒꯦꯅ ꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯈꯣꯡꯅꯒ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ ꯃꯌꯥꯝ ꯈꯣꯡꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ ꯔꯥꯅꯤꯄꯨꯔ ꯌꯧꯕ ꯈꯪꯕ꯭ꯔꯥꯗꯒꯤꯀꯣ ꯀꯤꯂꯣꯃꯤꯇꯔ 2 ꯃꯈꯥꯏ 3ꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ ꯑꯁꯤ ꯃꯣꯏ ꯁꯤ ꯍꯥꯎꯇꯥꯕꯤ ꯁꯤꯡꯒ꯭ꯔꯕꯟ ꯐꯖꯩ ꯑꯣꯀꯦ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯖꯒꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯌꯧꯒꯗꯧꯔꯦ ꯑꯗꯣ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯌꯧꯔꯝꯗꯥꯏꯒꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯃꯇꯦꯛꯁꯤꯡꯇꯪꯒ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯥꯝꯗ꯭ꯔ ꯁꯣꯔꯥ ꯃꯐꯝ ꯌꯧꯒꯗꯧꯔꯦ ꯁꯤꯅꯤ ꯁꯤꯒꯩ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯍꯧꯔꯦ ꯃꯌꯥꯝ ꯀꯣ ꯁꯤ ꯂꯝꯕꯤ ꯆꯥꯎꯔ ꯍꯟꯗꯛꯀ ꯅꯧꯅ ꯇꯧꯔꯤ ꯃꯌꯥꯝ ꯀꯣ ꯍꯟꯗꯛꯀ ꯅꯧꯅ ꯄꯤꯁ ꯇꯧꯔꯤꯃꯤ ꯁꯤ ꯃꯐꯝꯁꯦ ꯐꯖꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯗꯕꯨ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯗꯒ ꯐꯤꯂꯝ ꯁꯨꯇꯤꯡ ꯂꯥꯛꯅꯔꯝꯃꯤ ꯀꯁꯥꯔꯗ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄ ꯋꯥꯠꯂꯦ ꯍꯥꯟꯅꯗꯤ ꯀꯁꯥꯔꯗ ꯀꯁꯥꯔ ꯁꯨꯅꯥꯏ ꯆꯤꯡ ꯅꯨꯡꯁꯤꯕ ꯆꯤꯡ ꯀꯥꯕ ꯀꯥꯏꯅ ꯁꯤ ꯂꯥꯛꯑꯝꯃꯤ ꯁꯨꯇꯤꯡ ꯇꯧꯕ ꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯤꯂꯝꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯆꯠꯂꯝꯒꯄꯣꯠꯅꯤ ꯏꯁꯩ ꯅꯧꯅ ꯇꯧꯅ ꯍꯧꯖꯤꯛꯇꯅꯦ ꯊꯃꯣꯏꯁꯤ ꯅꯨꯡꯁꯤꯔꯦ ꯈꯜꯂꯨꯕꯗ ꯁꯤꯅꯤ ꯃꯌꯥꯝ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯌꯧꯔꯦ ꯑꯗꯣ ꯀꯔꯝꯕ ꯃꯐꯝ ꯌꯧꯒꯗꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯀꯔꯝꯕ ꯃꯐꯝ ꯌꯧꯔꯒ ꯀꯩꯒꯨꯝꯕ ꯃꯇꯝ ꯐꯪꯉꯗꯤ ꯚꯤꯗꯤꯑꯣ ꯂꯧꯖꯒꯦ ꯃꯇꯝ ꯐꯪꯗ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯃꯈꯥ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄꯗ ꯆꯠꯆꯒꯦ ꯃꯌꯥꯝ ꯃꯤꯒꯤ ꯁꯣꯔꯥꯀꯝꯃ ꯆꯠꯄꯅꯤꯅꯀꯣ ꯁꯣꯔꯥꯀꯝꯃ ꯆꯠꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯒꯤ ꯁꯣꯔꯥꯀꯝꯃ ꯇꯧꯔꯒ ꯏꯁꯥꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯍꯥꯏꯗꯧꯕ ꯑꯗꯣ ꯑꯩ ꯌꯧꯔꯒ ꯁꯪꯉꯗꯤ ꯃꯈꯥ ꯚꯤꯗꯤꯑꯣ ꯆꯠꯊꯒꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯕꯤꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯤꯕꯨ ꯐꯝꯃꯤ ꯍꯧꯖꯤꯛꯇ ꯊꯨꯡꯉꯔꯤ ꯑꯣꯖꯥ ꯗꯨꯍꯥꯟ ꯂꯥꯛꯇ꯭ꯔꯤ ꯁꯤ ꯃꯟꯗꯤ ꯄꯨꯖꯥ ꯍꯧꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯁꯤ ꯆꯥꯎꯕ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯒꯤ ꯃꯟꯗꯤꯔ ꯌꯥꯝ ꯆꯥꯎꯕꯅꯤ ꯆꯥꯎꯔꯦ ꯁꯧꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯏꯄꯟꯁꯤ ꯌꯦꯡꯉꯨ ꯏꯄꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ Murfu 32 ꯁꯨꯔꯦ ꯑꯩꯈꯣꯏ ꯏꯄꯟꯁꯦ ꯃꯤꯡ ꯄꯜꯂꯕꯗ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯨꯍꯥꯔ ꯑꯣꯖꯥ ꯈꯤꯔꯣ ꯂꯩꯔꯤꯉꯩꯗꯒꯤ ꯅꯥꯝ ꯁꯣꯟꯕ ꯌꯥꯎꯔꯛꯄ ꯑꯣꯖꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯏꯄꯟꯁꯦ ꯏꯄꯟ ꯆꯍꯤ 32 ꯍꯧꯖꯤꯛꯐꯥꯎ ꯏꯁꯩ ꯅꯥꯝ ꯁꯣꯟꯕ ꯌꯥꯎꯔꯤ ꯏꯄꯟꯁꯦ ꯍꯧꯖꯤꯛ ꯃꯁꯥ ꯀꯔꯤꯝ ꯇꯧꯗꯦ ꯑꯩꯈꯣꯏ ꯏꯄꯟꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛꯐꯥꯎ ꯏꯁꯩ ꯌꯥꯎꯔꯤꯁꯦ ꯏꯄꯟꯁꯦ ꯑꯩꯈꯣꯏꯒ ꯏꯁꯩ ꯁꯛꯃꯤꯟꯅꯗꯣꯏꯅꯤ ꯉꯁꯤ ꯑꯗꯣ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯦ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯦꯔꯣ ꯍꯥꯏꯅ ꯗꯨꯍꯥꯔ ꯑꯣꯖꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯑꯣꯖꯥꯅꯤꯁꯦ ꯑꯍꯟ ꯑꯣꯏꯔꯦ ꯆꯍꯤ 92 ꯍꯧꯖꯤꯛꯐꯥꯎ ꯏꯁꯩ ꯌꯥꯎꯔꯤꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯏꯁꯩ ꯍꯧꯔꯕꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯏꯁꯩ ꯆꯪꯉꯕꯅꯤꯅ ꯚꯤꯗꯤꯑꯣ ꯂꯧꯕꯗꯣ ꯐꯤꯂꯝ ꯆꯥꯔꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕ ꯕꯤꯗ꯭ꯌꯥꯁꯥꯒꯣꯔ ꯁꯔꯃ ꯁꯤꯅ ꯑꯩꯈꯣꯏ ꯄꯨꯡ ꯌꯩꯕꯅꯤ
ꯑꯗꯣ ꯍꯣꯔꯦꯟ ꯃꯇꯝ ꯐꯪꯉꯒ ꯑꯩ ꯃꯈꯥ ꯚꯤꯗꯤꯑꯣ ꯂꯧꯁꯟꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯃꯌꯥꯝ ꯑꯍꯟ ꯃꯥꯜꯂꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯌꯥꯝ ꯑꯍꯟ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯐꯤ ꯁꯦꯠꯂꯒꯅ ꯃꯤꯅ ꯃꯁꯛ ꯈꯪꯗꯕ ꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯈꯥ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯈꯥ ꯆꯠꯊꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯔꯥꯠꯇꯩ ꯍꯜꯂꯛꯑꯦꯀꯣ ꯁꯣꯔꯥꯠꯇꯣ ꯆꯥꯛ ꯆꯥꯔ ꯈꯣꯠꯇꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯩ ꯏꯁꯩꯒꯤ ꯚꯤꯗꯤꯑꯣ ꯂꯧꯖꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏ ꯆꯠꯈꯤꯕꯅ ꯈꯦꯋꯥ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩ ꯂꯥꯡꯗ ꯈꯦꯋꯥꯁꯤꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯔꯨꯄꯥ ꯄꯥꯔꯤ ꯀꯣ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯝꯗ ꯎꯍꯟꯖꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯈꯦꯋꯥ ꯂꯥꯟꯗꯤ ꯃꯃꯥꯡꯁꯤꯒꯀꯣ ꯔꯨꯄꯥ ꯄꯥꯔꯤꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯕꯣ ꯑꯝꯇꯪ ꯌꯦꯡꯕꯨ ꯄꯦꯟꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯖꯒꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯆꯨꯀꯣꯆꯥꯛ ꯄꯥꯝꯕꯤ ꯃꯗꯨꯒꯩꯗꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯚꯦꯔꯦꯟꯗ꯭ꯔꯤ ꯃꯥꯏꯔꯦꯟ ꯃꯗꯨꯒꯩꯗꯤ ꯀꯩꯀꯩꯅꯣ ꯍꯧꯔꯤꯁꯦ ꯑꯥꯗꯁꯨ ꯚꯦꯔꯦꯟꯗ꯭ꯔꯤ ꯍꯧꯔꯤꯁꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯥꯏꯔꯦꯟ ꯃꯗꯨꯒꯩ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯈꯥꯃꯦꯟ ꯑꯆꯧꯕ ꯃꯌꯥꯝ ꯌꯦꯡꯉꯤ ꯄꯦꯟꯕ ꯅꯥꯏꯗꯕꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯈꯨꯐꯖꯝꯅꯤ ꯐꯖꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯖꯤꯠꯁꯨ ꯚꯤꯗꯤꯑꯣ ꯂꯧꯗꯩ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒ ꯂꯩ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯍꯣꯏ ꯅꯨꯡꯉꯥꯏꯃꯟꯒꯤꯅ ꯍꯩꯖꯥꯡ ꯅꯥꯄꯤꯁꯨ ꯎꯕꯁꯤ ꯐꯖꯕ ꯁꯛꯇꯝ ꯁꯨꯕꯗ ꯒꯥꯔꯤ ꯂꯦꯞꯄ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯀꯥꯞꯄꯤꯁꯤꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯈꯨꯖ ꯑꯣꯏꯒꯦꯇ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯈꯨꯐꯖꯅꯤ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯃꯁꯛꯅꯤꯀꯣ ꯁꯤ ꯃꯣꯏꯗꯤ ꯂꯨꯄꯥ ꯂꯥꯛ ꯇꯥꯜꯂꯦ ꯍꯥꯏꯌꯦ एकदम हाइसे कुलो आयतना लुपा लाख अनिहुम ताले हाय मैम असेंबगी आलू तनने मोय क्या अहुम मरिगे थाने मैम असिदा एकदम अंगकपनि मोयसे तवि पोसिंजे येंगबदा अंगकप मसकनि चाव हिंगोनि से मैम यंगसे एकदम हिंगोनाइबो एकदम फर्स्ट क्लास सब्जी और सब्जी बागान खूब सुंदर आरो असी थबीनि यंग मैम ओ माय गॉड अस ओजा थबीनि ने थबी मैम जियों से थबी मतनी मैम से वो अंगकपन ट्राबसे द फजमंगिने मैम अइना सुम वीडियो लोबनी असोमदसु लेरि मैम यंग से सोमदसु यंग से लेरि मैम से भेरेंदी कुलु हवाई मफदिगो मपांग से मैम अंगकपनि मोसिगे तौरिबे न मोदना ने रुबा बाइद लेरिबा मैतै मरोलोंबा अस मोदि एकदम हिंगोन सिगने एकदम याम ताले यंग मैम से अंगकप मसक नतर से येंगबद एकदम पेमन आइडिया इसिन मैम से हिंगोन मतनी मैम से कसार रूपा बारित हाय खंगनरि माथिरा मैम फजब आइबु मैम दम हाय कांदे अदो मैम सुम येंगबिउ अइ ngasi वीडियो सिमगा को अइ सै लोरगा सुम फजमन गिना को मोय हिंगोन सेने वीडियो लोबनी मैम अदो सिनो मैम सुम मियंग ताबिउ असिदम फजब आइबु हाय कांदे आइसिनी खुफजमनी अदो मैम अदो हजी खेवा लांगदौरे हिसु लेरे अदो आइगी वीडियो से ngasiगidi मैम इसिनाव असाइदे सुम आई लोसनजरगे अदो मखा वीडियो सु आई हन कने तोरगा आई लो तोजरगा मैम फना मियंग तहनजेगे मैम लास्ट अलोइबोइना आई मैम दा हेमतंगा हाइचेगे को ngasi डेट 29 hayang 30 लाए मदगदि 31 को लास्ट 2023 लोरेमदागी 2024 ना चंगप मतम से चंग का दौरे अदो मैम सिना पुनमक अखोय नादब जेक्तबा को अखोय पुसी छांग ना अखोय सिना मैम सि चानना आइदि नाम सोमो जासिंसु नाम सोमिनसी सै सकमिनसी मारे तो पैसिना YouTube चैनल दे लेबे सिना मैम सु असों सोंगे चैनल बु माय पाकवा ओइसुनु आइसु इसोदा थौनजगे लाकदो 2024 ना चंगपदा खो मैम नायकतना मैम को अखोय फजना YouTube चैनल सिबु फजना मैम मांगना मियंग तहनम ngamda होनसी सिना मैम अदो मतमुदी नुमिनी वाली hayang डेट 30 31 लास्ट नांगी पुंग 12 दगी बाय ओइगदोमनी अदो एडवांस ओइना मैम दुसु आई कने तौजरी निंसिंजरी अदो मैम ngasiगidi आइगी वीडियो सि असवाइदा सुम लोसनजेगे मैम ओके मैम बाय बाय